Hoi, mitop changakpa. Mitop ke wafam si yam chao na lere. Hojik thoi ba thodo wathok conflict. Me ahum hogi ba chahigi 2023 gi me ahum dagina adugi mamang dagina mami sami lejara magasu me ahum dagina hojik phawba chahi ama hel aba thataram do chang aba asida akoina awaba kaya mayrong yari ba che because of this illegal immigrating akoina samna miterol da haraga mapandegi ain kaina changakpa mitop Maruina Myanmar. Changapa Budi, Myanmar su Changpam Chobum Ore, Bangladesh de Chukara Yaure, Nepal de Gisu sometimes Yaure. Adu Mapundi Myanmar de Changapa. I Koigi Hek Tangnabayum Tangnabalipa, Asidigi Changapa, I Koigi Chin Kuki, Mijo, Haina Kangnariba, Asigumba Mayam Sina, Changchel Laktana, I Koina Toina Haiba, Maduki Aina Yadaba. Popi thaba khotpa aduga drug ki karbar tawba ko asigum punama akoina nahan makai de kona narco terrorist haibani ado hojikki laiba situation sila madu sarkar na haijagadabani koina haiba chumdre na sum koi khanare aduna mapandigi mitop changakpa illegal immigrants aina yadaba mitop singse asina maram moraga akoigi hana lejariba kuki aribada Adumba Manipur Thugaiba Pamba Mioi Kara Aduga Lotanaraga, Kuki Lolamak Natabako, Hana Sing Malajarip Sinataba, Mapandegi Changakpa Sing Aduna, Moigi Drak, Lalon Mayana Bagidamukta, Aduga, Jike Kuna Yamtoina Hainara Miba Narco Terrorism Gi Ek Sitoviana Bagidamukta, Adu Poreski, Aduguma Kalkaiba Masakamo Ohel Ibase, Masiglam Lokson Bayana Bohonarapa, Environment Gakai Pirakpa. Mayam masi torakpa asina marmoidana madu mong tadaba ama me ahum dagina me tarama thoiba budi mathong maram khangdaba mong amada adu tawbi ne mo hai digi forest office mai thare adu digi adu tawbi ne hairaga gyan man taduna leibado me train thoi dagi di clear oire kuki jogi MLA tara minister ani yauna ruling party ki taret yauna Tara Asina, a koi Manipur government gi Makada Lenindre, a koi Chief Minister Biren, Meitei Chief Minister, Moina Meitego and Lowi, at the Tashamadi Chief Minister ID Manipur Pumbagini, Meitegi Katanate, Nagagi Minachi Michoi BI, Kuki Nachi Michoi BI, Meitei Pangal Soikre, Koi Todona to get the Kalute. Adonadum Mado, Adugi Makada Koi Lenindre, Impulsi Mihatpung Oire, and Haubadi. Kuki na kuki la Myanmar sing na kogi peace rally ni haraga nongmai pairaga chasanba aduga kogi forest office mai tharapa pung tara makai tara mathoi diga hona me hongi ade matham toraga mitegi yum mayam tharakpa adudigi tangnopol yaurakpa ade kangpokpi yaurakpa then in retaliation aduga laman khumboina somdusu asauba mairina haidadana kuki officer singi Adugumba residents mayam ama adugumba quarter mayam ama lampelda kalai da tampakta leiba yum kai mayam amuk lamun khomboina mai thaba khotpasi tawrapani anu sigumma tawriba wathokse chumnigi hana leram kuki duna khoi adu tawre na tawrapa natriyaba mogi maraktagi mi kharana hoji yauraga su mapandagi thamjelakpa aduga mayum kai lejidaba moise nomadic tribe haireko adugumba Ladiba Mayam Maduna Moy Aron purpose Mayam sang na plan Toraba aduding a si Makana Badalora. Adum Magi Mongamadu Magi Manglana Mother Sanction Leraga. Government India gi Nakoina Bamating. Government Indiana Mating Pangi than I can officially Haiba Matingam Drakasu Nakoina na Pang Manba Karinabu Kam the Vase. Prime Minister Nachayama Helabavda Manipuram the Karigam Hydripse. But high no but no can be motion or about that. Chen Toktana Atopamong the opposition party in the Tobung to Chairaga. Nipimachani Pitongdava would keep I could put among the condemned to Rido. I don't know Putoga, the Ha Rajasthan Sutawi, Sustawi, Congress Sason, the seat or a me, Ha Paribargi, Familia do
haina adom chakana Manipur ki tonarib se aina si tona bo nagani adu toni da toni ama bhabu pandana lakpane asina government India ki majority asina government India ga kukilamento en single tunaraga mitegi adugumba Manipur ki tokhaina tarage hedna lal hoba khara leiba sing ado namthanaba aduga loinana adugumba leiriba praja section mitei asi namthanaba tawbagi mong ama mana ubase masina hojiki pena daba mayamchi hengalakpa asigi manungda hojiki ngachigi topics de laaga deportation of illegal immigrants haibasi imaibel sing khanglana ba lona khangya hojipudi aina yadaba mapandi changapa mitop haibani foreigner who are coming from outside ain gi thongda legal validity yauraga adumba akoigi visa yauraga aduga loinana akoigi passport yauraga changapa nataba ain kaina horalana da changapa aduma changapa singduna akoida kari oile aduma changapa singaduna Chuchanpurda Tengnopalda leisileraga mogi marun tinaba akoiga hana leiramba sing asina adumba militant sing achina loksileraga mogi yum tahanba machan piba adurim tawdana India ki citizen oire na adigi ST gi list chalakpa aduga khudong chaba lokhalakpa moi singdugi manungdagi chapchana de ain haibang amdre IAS pawba IPS pawba yaukre ga na kanagumna hairipse hojiki oiribi singsi gi wana tabada adu sumaina chum changchalakpa sida achauba problem ama oire haibasi khangdana akoigi honorable chief minister na mitop khandoknaba mamang sahida ge hogalakpada haitare akoigi me hongi mamangda haitare asida population commission ama semgani haidana masida ina katang bhab tadabamna population Manipur state population commission hairagadi adugumba akoigi sigi maramda yam kopna khangba adigi lo su khangba adugumba mi ahumna mi mangana commission member haidana chairman amigi makhada legadabado adu natabada commission am seme hairaga hoji ma mirot oina leiriba MLA taragi manung le yauba letpau haukip na chairman ni haire cabinet subcommittee cabinet subcommittee adu mami the cabinet subcommittee hardi yare adu the population commission same gare haiba ma ekona sumta haiba aina lana tabunara Manipur ki population commission same gare letpau is the chairman Basanta Kumar education minister is member awangba nimai Nagama mete ma kuki ma toraka same gare population commission haiba adu the city Korean karna hardi maina city subcommittee ni minister na commission oibiya bro ministerial subcommittee hagera hairo ministerial team ama hage hairo adu be anube aduna commission ni thabuk tawre haidana tawre but sengmati commission di natabra haidana ai port knowledge ai lai reserve knowledge ne de aina duman kali hoi adu semdana mayam thijile khomjile entona mamang sehi degi adu mathang tawdra hoji aina yadaba mitopsi official na lising manga ka chanipan 5,800 asigi mainda biometric tawharba mina lising manga ka changa lising manga ga cham humdrom doi masi kanoda internet ta thagalakpa mada akhoigi honorable MLA laisio kaising okolongi ni mana honorable CM da diwa letter matang mapandi igi hariba adu da yawba dugi matungina apunba misingsi anate mana haibada total influx toriba kanoda okul kamdo nomda ledi sigini ko atai Chuchanpur ga magi oramo adu lising manga ga chanipan haire adu ninda biometric tawba kayama chimistani yawe haridana adu sumana haire every individual sig man out of 5,800 suda 5,173 de biometric loireba ko anu chatruk chatre ko madang haire lising manga chanipan sigidi adu Chuchanpurda Tengnopalda aduga atai kala de leibududi thodokna adu pandri aduna masiguma changsalakpasina chumnegi moige khoi ana yadaba natrage ani diman ama tawdana changsalakpa homeland gi ona tawbugi mathak tuda sina problem oribisi hojiki laisi kasingi letter
Chief Minister pibasi matung inadi many untoward incidents yam thokhreba. Haidi moida ising piri mai piri cheng cha awai changai thamale adigi moida khoi kano we thabuk suba haitare local residents singdugi singma sembi usingma sabi na nektana ko adu tawraga adugi ways piba khotpa adu de so khana chaina ba thoe sinaba moina ising manga tabuk leislabanina mapam duda leiba kamjong de haiba khuldu da ising manga bau yaudaba yauri kunduna lising ohum tabada lising mari dang tabada moidi manga taruk lesin gare aduna khanal chaina ba thorakpada group on thorakpada akhoi mapan nei sang pane akhoi je Myanmar da lan tawdana democracy chatpa pam kangbuga aduga military junta ga tawnei sida akhoi matam khara changjabam lobani haibi ba phonga du kauthoktana mi yamabni na mafum du da laisile adudagi pesa hena pide adu tawde na khana ba hore phuna re chaina re moina ngamme adigi police na ma ibisi mangda law enforcing authority na atai tento na pharu ba pulabasu because of number moi yankai chama le the police kun khak chalaga kedongni hai ba sigum ba mayam le dana chawba problem am le re malam maduna manipur ge honorable chief minister na yam thuna niyo mami ki makada moise as per law of the land asi moi ge maram dam da thilona ba tungbiu hana hai bana ba sida Sigi basis sidege koina chumyengeraga deportation haibese michamna khangnana ba ain kaini changakpa mitopu maphamduda lokthokiba haibani removal ga khaneko the definition between the deportation deport to bahaibaga remove to bahaibaga anisi khaneba aduna mapandagi changakpa oyedabani ain kaini changakpa oyedabani ain kaidana passport to ga leibadudi tanthokpada yaude adugumba ain kaini changakpa illegal immigrant haisinina tasida adugumba singdo tanthoknabigi lokthoknabigi law of migration asida kamaitana deport to gadage haiba sarkarna tawgadaba masi matangda amaga palhoni aina thamanga troki mangda citizen for justice ki team mama tawage Imphal Central Jail khabai soida aduga som thamna kanjre lebe moi chamyang khaimapan gumba chawrakna leibanaba adu manungda Burmagi Chaitran Thoi Churaba Materon Pura Kangba Kogi Myanmar Muslim Mama my maming to call my Ibu Kangami Jelada and with a month they come and Kangim Sar di Tibida Yam Ui Aduna Sadu can joy Bani Aduna Ikosi Chaitran Thoi Homely Bani Chaitran Thoi share Chap Tana Pare Diketama Bar Myanmar Sarkargi my to East Yogumariangni my status to Kaure. Aduna, Chi Taraktana, Moisila, Annaba to Biu, Haidana, Concerned Ministry, Home Dra, External Affairs, the Idana, Concerned Authority, the Idana Lere, Mazitabu in the Pangto Pedre, Chahi Masudore. Hayaba, Adusu, Adu the Hojik deport over the Yahu, the Kangdeko. Aduna Adukum, Maya, Mamma Labor share, Masi, Equina Tadu Nabato, Adun Manunda. Nang question to the punching gare, honorable chief minister na among ship mayam highly than a call. Kari Mapandegi Dumba Leba ICJ, International Committee of Juris Hybra, a commission of Juriski. Ado Masi NGO Gumbani, Mamdi UN give branch manate, official overnate, some NGO sector da Leba Amana. Asumba humanitarian ground da amurum da budi chummebako yo bigi haksi yangaga humanitarian ground da international level da magi lamduna khana ba chaina ba wa tawdana ga men ati sindokani sindo oi democracy gi moment tawrakpa da khodong chada ba mayam am tawbedi gi changak pasida minungse khangna khoina thambiga damni haibisi budi yayaba adu mudu heta thadokpa yaroi ka hayna moine ta haibido adu su chumdeba dai matangda Honorable Chief Minister na haibitu aikoi chummena khaleba atubu Honorable Chief Minister gi wai wata de khar kanmali haibiti na NGO ni basata nge tanjo adu se to lu yawrpa yabro haibisi leipa amgi lusing ba manadi adu mahani de hayan ningde aina being elder brother amoina adu maina hayan ningde adu NGO ni any organization amani human rights activists kana gumana Kogi Sarkar Matata Pen, the Bakotaba, Pondok Dom Sao Mahunabro. Yes, no, I had the Koyaning the Bamlane, I got the songs mandatory, and a single period lawyer.
aduna aduiduda moina haijabadusu lauba yabam layaba masana yadana mathong khangdana namdana thindokpiganu haiba orama leba aduida adusu yengba yai duna kal animukte yengadabani international law gida humanitarian law da adumaina akhoi magi leipak aduda magi mung manung khatnadana leifam chapam khangdana tawbudo akhoi de niyom ta na refugee status india gi di refugee gi kanosi recognize tawdabum tawbani aduna adugi duda hoi manipur sarkar bharat sarkar khangna ga leidana restart tawdana biometric lawraga tawjabadu yayabako akhoi report tawgadabani haidana akhoi gi minute ni report tawgadabani haidana akhoi na loksalaga thamuraba mi asa Penona, Myanmar government Laudredi, other mission to Hatokadra, Samundra the Tadakidra, other Suyabana Teva, international community, Mayamam lady, UN lady, other human rights, Choba, Mayamam lady, other Suyabana Teva. Aduki today, Bharat Sarkar, Myanmar government, Anisi Toraga, no see about the recognized Toro, Koyamanga city local law, I lower again. We are ready. Hydroga Sinagadori Naba. Adugum port Ponama do Yanga Togadabasida, a Koigi, a Koina meaning she cannot Tamiba to me, Haragaso on the other hand, a Koigi geopolitics, a Kaibalakpa, a Koigi missing da Maruena Maite, majority community, a Koi Contraga Marishigi big brother Oinako, Maitena Linamong Tana Tamba, Hibase, Isilano. Nagani Haribasing Kuki, Haribasing Pangal, Haribasing Nepali Gorka, Manipur, the Labasing, Hariba Mayam Sigi Adugumba Mapangal Hapna Nabanaba Adugumba, Tauriba Porta Sida Akaiba Pier Agadi Adususum Deadana. I call Mogi, Imu Manungi, Kanaba, Chainaba, Awaba, Kayadana, Maram, Oidana, Matamkara, Tambiragasu. Adu the Yaya, then some Pambachalaga, Hippachali, I some Matang Todana like I, the Koitora or Colamata Chanchilla or Nupi Koira or Nupi Laura, Adegiti, Yum Palamachama Supo, Adegiti Indian citizen or Yere, Settled Tribe, the Yagre, Adedimatan to pay adre, Hainala Anebaco. I don't know me, I'm say. I see the Mutiang Dana, Masi Mapamchana, Hanba round the co, as a shaman Rabra, Hanba round the Sida, Aduma Pamchana. Tana Tindokadabani, Ado Tindokpaduda, Namdana Tindokpa, Adi Hajadana Tindokpa, Habidulate, Yonkan Changa di Tinit Tindokpatabani. Yonkai Changa di Tindokpam to E. Habo from Nego Bang the Tabis, Imatansi, Pabu, Nom Somski, Hadana Jose, Malim, quite a Masak, academician, Hadana Mayam, Gimiam, the Kaikunari, Missexina, Malim the Kariumba, Unipolar will order that Jose, USA Kaltana, Superpower, or Labor Matamduda, Matamsida. I could get another superpower later the world public opinion world public opinion game was the mind tummy. Matang see the international commission of jurists that have been from Ziga Chief na Tangi war from Ziga Anisi, something Nazar, Pong, Zosi area, the war as I Pokon Kitan pinning on Utpiki by Intianaze. Pong, Nasai in a Tangi war from the Yaudo Karamana. Masina Maram or have a Manipur Chief Minister Tangi war from the sensitive way. Manipur Chief Minister, I'm currently stars Karatowi. International Commission of Jurists. Masida Nasaiba Harido, Mahana Tangi war from Zina Maram or Ganda Masina discrimination, incite over hostility and violence, Hingsha, Mama, Myanmar. Refugee Mamsigi Mataka, Tolak Paya, Bagi Maram, Heliga have as a Chief Minister, and I am sounding with the war from Oyenaway. Masigi Matata, Masida P. with data in the Yumpum Orega, Myanmar refugee Maram Latena, Hector arbitrary arrest, not a detention to nobody could Bama Masina Pialega Havagi, Yamna Karihetare. I can make allegations sing see Tori. Aduga Masima Matata, Muka Lady, Iran Sida, Maruiba, Manipur Chief Minister, even Indian Home Minister Yauna. Tunga Maruiba responsible over me, including Babung, Manipur panelists, ma'am, seen to Tatan from Dopase, Masida illegal immigrants, ma'am, could Yawi, Habati, Manipur Toy being sassing Matanga Tami, Wafami. Matang Sida, International Commission of Jurists Nayamna, can yet libazi, Massi substantive over evidence like Matic Sabamasi evidence like Demokosi Yawi have a say, have a weapon to Pali. Masiga Iruinana, I could get Manipur Chief Minister Tam give a wafam say, Zeniba the Pamlaga. High revesting a Duna Manipura, Tingneriba Waba sing Macoina Kangbra, as I Pamun have with the Magni. Lamnum see the forest, the Toriba Akai at Racing a Simacoin Ubra,
hangladuna ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯣ ꯊꯨꯒꯥꯏꯕ inhuman oiba leite yariba makai sel tanaba NGO na laipaki issue da khuting jalakanu masidi yellow fruit asi hingba natraga sibagi wahangni haidana Donald Trump na migrants amata changba yaro haina laukibadu makoi kari amata haiba ngambra haiba wafam si thambi pawung wafam ani se ngasai gi international commission of jurists na thambi ba wafam akan wafam jiga manipur gi chief minister na shauning na phongdo iba wafam ani si gi comparison pawung kamai ye hojike world se debate ki world ni debate yaudana hingba yade lepak wayan sason tawbusu debate ni achumaral kota tawbusu debate ni adaga world ki UN da leiriba lepa amaga tawnari mayam se maiduna chummi lali haibase lo na makache debate ki makhada lakpa public opinion haribse debate ni aduna international commission of jurists na NGO mo oina moina hujiki hariba sai pramandan so haigre pawadu moina khangdaba misinformation toba aingonda so aina phangmo paw mo da tawraga because of my status ko whatever the case may be adu aina sanok da mi khardi longni dana adu wana adu mo madugi pawdo aduna aran mo raga di aran badudi koina lebdi yarwedna akoi gi laibuk thibidi Manipur ki suche horakpadi haune India ki national media mamna lamna chatna ade India ki politician opposition ki karikare laktana madu ai khoi yam une ba CPI ki leader Janata Dal ki ade Congress ki usik mayam lakpada khoi ga interact over the being a senior citizen oina amase kamai to yanani ku ki sida tribal sida no otpi banatra ga na CPI ki di rajana ga hoya ba no adu ki port atu lale the war is not between the cookies and mite adunate nasi noina miscot to bira adunate chini hadigi o adudi noina narco terrorist di kama haibno adusu phaje akoi authority de nate no ko adigi illegal immigrant se noina kama khangi kholi hain to budi konang da sengdo na chini haraga masidi Hindu na Christian ge mayukta tawbani adudegi maite majority na tribal ge mayukta tawbani particularly kuki ge mayukta tawbani haibisi nate haiba poche tamna asum babu maibu phine kuptana kuina thamaya dabadawna asum je khange abauji khange haina chama wanatra so some 50% hena akoi o mite si lan bana taboire adudi kuki su loina mana trapsu mogi lamento henmana tobujal oire India government to min leiboire hujiti lo haire adana leader prithvi ga phau memna US tegi krai tegi Narendra Modi na Manipur gi damukta karimta haite prithvi mafum ka da mana sulam challi India ki mafum ka da changma rak challi aduda du challi Assam na chamaga kaya na du challi Manipur da chai simnu da mu pau chatte kaino jigda mathang sandongna ri eba aduna adugu migi port amada lakpanina andaki round se khar chute na hairage adugu migi port ama oibanina aikoi moina khangda dan tawbani usagi haiba kana rebuttal tawba counter toba ko aikoi sumadu adu madal leite haidra Manipur ki sakna raba adumba intellectual singi adumba body se samna harda aina yaujaba college professor mayam yauriba intellectual IAS IPS retire mayam yauriba taraki chesugumba akoi magna tokse haibana teko asigumba renowned organization university ki level degi intellectual level degi lairiba sing katana rega tikna rega ningthi jana akoina hanba mchangeba through kokomi amuko folk leriba civil society singi khuthang da bu orabisu akang ai sina putho eraga akoi tawba machangi aduga government gi level da chief minister gi da haigare magi wahai du da aina khitang phajadaba manba NGO do leiriba do kana na sage da khang da na pasa tan ba haine heta tawragadi adusu la leba ko adu moina khuthing leiba khochil leiba kana NGO sidi natraga any public opinion world gi niyam na Manipur gi comment pibi yaina akoi chum mafam mamegi tawba Israel ga Hamas ga tawtu akoi chu opinion pibi yaina aduna adugum megi potu de henjinna lawreraga pesa tan mokhot paina haibi badu de hai ningde aduga akoi gi issue se asidi
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯁꯤ ꯌꯦꯡꯉꯦꯔꯒ ꯑꯩꯈꯣꯏꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯔꯁꯁꯨ ꯅꯠꯇꯦ ꯃꯁꯥꯅ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒꯤ ꯗꯤꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯄꯅꯦꯕ ओके डिपोर्ट तौफम थोई हाइबनी मखा तारकपदा आई सारदना मुग लाक्चनिंग बजे सर ngasai gi